ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯝ ꯑꯦꯕ꯭ꯔꯤꯁꯤꯡ ꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔꯁꯇ ꯇꯔꯥꯝ ꯅꯣꯛꯁꯔꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯀꯤ ꯆꯤꯌꯔꯃꯦꯟ ꯑꯕꯦꯒ꯭ꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯔꯨꯔꯦꯜ ꯕꯦꯡꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯏꯀꯅꯣꯃꯤꯛ ꯁꯦꯛꯇꯔ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯦꯛꯇꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯦꯡꯀꯤꯡ ꯁꯦꯛꯇꯔꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯅꯗꯨꯅ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯥꯡꯁꯤꯡꯒꯤ ꯆꯤꯡꯁꯥꯡꯗ ꯊꯣꯛꯈꯤꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯕꯥꯛꯅ ꯅꯟꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯉꯁꯤ ꯐꯪꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:00 ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯟꯁꯤꯟꯈꯤꯕ ꯈꯨꯟꯖꯥ 5ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯥꯔꯃꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯑꯩꯈꯣꯏ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯟꯖꯥ ꯑꯃ ꯐꯪꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯑꯣꯏ 5ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ SDRF, NDRF, CRPF, ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯝ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯨꯄꯨꯜ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯏꯖꯩꯔꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯆꯠꯊꯔꯤꯕꯅꯤ꯫